Bangladesh ki hauzik leiriba Mohammed Yunus ki interim government ki maikei ki matam khar ki mamangda Bangladesh hai riba country asida Pakistan military lakpagi wafam leite haiba phongdo ki batar su hauzik ISI ki chief forwa yauna Pakistan military sing laktuna India ki chicken neck corridor ga nangnaba mafam singda Pakistani force sing deploy tawna bagi wafam sing khanaba hokre India amasung Bangladesh hai riba country ani si nakalani gi leiri balengak sing gi maikei di diplomatic oiba mong amada wari si loisingani haidura phongdok naba taraga su wari sanaba taraga su nakal ama romda masi ona tainaba thabak thawong kaya ama lepalitina adumak thorakli hauji asi India ki maikei di border fencing tawrakli ba asida security force khaktana tana misam praja fawba yauduna magi country ki support yamna kanna khanari gi border gi oiba chayena ba kaya ama leiri gi matam asida Pakistan military gi maroi ba miyoi general kayama yauna khwaidi gi maroi na ISI gi chief fawba yauduna Bangladesh ta laklaba matung entire mainland India amasung northeast India ga samnari ba kilometer kungani thoikak tamak pakba chicken neck corridor asigi yamna nagnaba Bangladesh hai riba country asigi northernmost state natragana district Rangpur hai riba mafam asida station townabagi damakta khanaba hokre Bangladesh hai riba country asida achauba iho ama laktuna lengak ama sinkraba matungda anauba lenga asi hek lakbaga matam amada Pakistan hai riba country asiga changtok changsin fawba yaramdaba aduki matik yamna lapna leirama mari asi yamna naksinabagi khongthang ama oina nongmagi adumak changsilakli masigi manungda anauba lenga asi hek lakraba matungda Bangladesh hai riba leba asigi hauzik rule tawduna leiriba political leaders sing khaknatana military gi oiba miyoi kya amasu Pakistan hai riba country asida chatuna wari kaya ama sabagi thoram sing laikri masigi makha chatharak poina mamangi haptada Bangladesh hai riba country asigi military ship khara chatuna Pakistan da wari watai sanabagi thoram ama pangtokhiba aduda Bangladesh military gi maikei gi Pakistani army sing asibu lakpina bagi damakta invitation torambani madugi matungina Pakistani military sing asi laktuna hauzik Bangladesh da thabak thoram kaya ama paikat pawraklibani ISI ki chief fawba yauna Pakistan military laktuna hauzik Bangladesh da leiriba asida khwaidi maru oiba khongthang oina India ki chicken neck corridor haina khangnariba mafam asigi yamna naknaba Rangpur gi mafam singda Pakistani military sing deploy townabagi damakta sem saba hokre haibagi report asi thorakli Bangladesh ki northernmost Rangpur hai riba mafam asigi jaga amada hauzik Pakistani military thamgani hai riba mafam asi India gi oina aduki matik yamna maru oiba chicken neck corridor haina khangnariba mafam asidagi kilometer 113 rom khaktamak lap mafam ama oiri masigi khongset asi loikraba matungda hauzik Pakistan dagi lakhiba military kangusing asi Chittagong hill track Bangladesh ki oina aduki matik yamna strategically maru oiba mafam amasu oiriba mafam asida chu chattuna yengsinba masigi matangda planning kaya ama tawbagi wafam singsu adumak thorakli hauzik Bangladesh ki maru oiba mafam sing asida Pakistani military sing laktuna leibi yabagi wafam sing phongdoknaba khaktanatana hairiba country ani gi military sing asida intelligence sharing ki oiba agreement sing fawba lakpa yabagi wafam su adumak phongdoknari country amaga intelligence sharing tawba haibasi hairiba country ani adugi mari aduki mati yamna chetlaba matamda thajanaba yabagi chang adu yamna wanglaba matamda khaktamak tawnei mamangda India gi oina lanfam kayama soknakhiba matamda India gi maikei di USA da mateng pangbinabagi damakta phongdokluba matamda satellite ki oiba information sing share tawbiyu yadabagi oiba wafam sing aikoina adumak taduna lakre hauzik Bangladesh hai riba country asina Pakistan ga yamna mari se silakba amasung India gi against da leiba thabak kaya ama tawrakpa asi India gi oina haraufam thokte lakadoriba matam asida Bangladesh amasung Pakistan hai riba country ani si Bangladesh ki leiriba samudra gi mafam sing asida military gi oiba exercise tawnabagi damakta plan su leiribani masigumlaba development kaya sing asi lakpada hauzik fawbagi oina India gi maikei dagi official oiba wafam si thoidongna thadoktri tawbatabu leiriba atopa scholars expert amasung miyoi kaya amagi state ki oiba miyoi kaya amagi maikei di hauzik India gi oina leiriba chicken neck corridor haina khangnariba aduki matik yamna maru oiriba mafam asi chawthoknabagi pakthoknabagi matam adu yaure haiba wafam kaya ama phongdongnari Bangladesh ta khundaduna leiriba hindu sing asi chicken neck corridor ga manak naktuna leiriba mafam sing asida leihanduna India da oina yawsin hanba natragana hairiba mafam sing asida hindu singi oiba tonganba country ama semduna India na control tawba hairiba wafam sing asisu adumak phongdoknari lakadoriba matam asida karamba development lakpage haibadu punna yengbinasi ngasi oina di mata asida loisinjare